Sapu upida laifamlen laite mi phumkiba lokthokpa yaroi village authority pause kharada andro sapu upi laifamlenda laigi thoram pangthoktrigai gi mangoinana July 10 phawgi manungda mi asiba phumlibasi lokthokpiyo haina chakpa andro pana loisangi lomi lakpa Salam Romesh kauba mana phongdoklibasi Manipur government ta maphamduda lai khurumbagi ayaba pibiganu haina sandang senba Maring village authority na press ki khuthangda appeal tawri haina Sandang senba Maring village authority ki chairman Mothil Maring na thadorok pachero man phongdorok le Chapu upi haiba maphamda laifamlen laite aduga hairiba mafam asidi andro na paliba Manipur Darbar Reserve number 10 close A of 10 7 1933 ge dak number 40 46 amasung 62 manung chanday Chapu upi haiba mafamdi Manipur Darbar Reserve Forest dak number 35 uson chingge manung da laibani aduga panam ningthaulai ge sing akangba chananaba piramba area dak number 40 Sangthen Sing haiba city Maringthel Singyang adune mafam asida andro na yum sajaliba uyanthaliba se DFO Central Forest Division Government of Manipur na thubada midjeng sangbinaba sandang senba Maring authority ki maikaidagi appeal tawjari haide andro na chapu upi da laifamlen hairibasi miyam da lana sandokpa paune aduna aranba pawda thajabidanaba appeal tawraduna Uttara Sanglen sana konongge yoren hanba thoksom jiten na phongba lairi laisat laihui amadi chana kanglon khara sana konungna sakhanglaba laifam sing haiba lairik asida laifamlen sahumgo hompu manga henbagi mingi manungda androna hariba chapu upi laifamlen gi ming yaude haire androna chapu upi mafamda laigi thauramgi mingda lai khurumba amadi lam khopsinba lakpani haibasi tasengna takle aduna laigi mingda lam khopsinaba policy tawdanaba appeal tawraduna androna thengkhang kayada laigi mingda kairoi leikaida khananaba Thaurang tawribasi Manipur lengakna athubada mijeng sangbinabasu cherolasina appeal tawrakle phaminaduna waroisin purakna bahona minasi mairiktagi maijau ohengumsi memsa ngarang local TV channel amada sandang senba Maringkhulgi chairman oriba KK Mothilna androgi sapu upi laifamlen asi Manipurgi maru oiba laifamlen ama nate haikibaga loinana androgi khunja singna mafam asida lai khurumbada sandang senba Maringna thinglibasi khatnaba hawbane Phaminaduna waina wari sanase natrabadi mairik pidagi maijau bi haurakani haina andro panam ningthau maihaubi rol cultural association ki president CH memchana thadorok pachero lamana phongdorok le hiram asigi matangda mahakna makhata na hai androge umanglai panam ningthau amade purai romba anige masak khangbiramba sidi aphaba khongthangni adubu umanglai anisigi haurakpham oidiba asibuna khangde asigumba ama leite haibasidi khara khanthabiyu hairakle andro asi haurakngaidage hauna lamdam asigi puwari amasung laining laisolga sagon aduna laklaba mafam amane masida sandang senba Maringkhulgi silinau singna andro khunja singge laining laisol tawbada thinglakpa asi laibak thibane laibu kaisu leitana khanbani haina phongdorokle panam ningthau amasung purai romba laigi thoram asi chahi amagi manungda tha khudingi mafam singda tongan tongana nongmaijinggi chingsang napom singda ningsingba thoktraba matamdagi hauna pangthoktuna lairaklabane Chapu upi laifamlenda sandang senba Maringna mi asiba phumjinduna makhoigi criminal ground onthoknaba hotnaribase kaidongnungda yaroi masi miyoibagi thawong natte makhatana laifam sigi maramda khangdana wangang birakano isil inaw oibagi wakhalna mang thaduna wangang bagi hainabi thaminase natrabade mairik pidagi maijau olaktuna pumnamaki amangbo oigani haibase khanthaminasi haina su phongdorokle miyoi samnga covid positive oire sandokluba ahum phare ngarang numidang pung 8 lom tabada sekmai laipatagi Thaugdem Romesh sahi kuntraga mari apokpa iboso kauba miyoi amana Facebook page Kanglapau Facebook entertainment da tagyal khongban da miyoi chatre test tawda miyoi samnga positive oire haina lana sandorokpagi damakta District Magistrate Imphal West na complaint tawrokpadagi Lamphel Police na fare haide makhata na farba miyoi asina phongdorokpada Progressive Youth Development kauba WhatsApp group amada video asi sekmai laipatagi Thaudam Bikram chahi nifugomdoi apokpa kulla kauba mana upload tawrkhibani haiba khangbaga loinana video asi Nauremthong Khumanthem Laikai tagyal khongban ward number 2 dagi Saurakpam Johnson chahi kuntraga mari apokpa Gambir kauba mana aranba data sembani haiba khangbadagi police na makhoi ani su fagatle hairi amaromda Imphal West ke ASP Dr. S Ibomchana asigumba aranba pawasi sandoktanaba miyamda appeal tawrakle kai lei haiba khangdoknaba camera trap ani thamkhre Haukiba July ki tang taruki angan ba yokta tamai subdivision ki manung sanna laiba Koilong part 2 village ta kai oigani haina thajaba lamlaki sa amana
खुल अदुदा लैबा सन अहुम हालंबगी थौदोक अदुगी matangda chap chaba asengba ma khangdoknaba ngasi forest department ki official singna mafam aduda thongkibaga loinana kai adu lairamgani haina thajaba umangda camera trap ani install tawba hokre kuilongda sangsiliba forest department ki team asibu lusingliba district forest officer KS Hitler ga ngasi numidang athengbada wari sanaba amada mahakna pokna phamda hai forest department ki tamaigi range forest officer KS Johnson amasung atai forest guard mari yauba team madu ngasi ayu kuilong village da thungkhe village authority ki lairiba chairman amasung atai khunja singa unaduna wari sanaraba matungda kaini haina singnaba sa aduna san charamba mafam aduta satuna yangsinkhe mafam aduta sa aduna charamba sangi thibong thirin singi aremba saruk sing adusu thengnakhe forest department ki makaidagi puriba camera trap taru ki manungda ani ngasi mi tariba kuilong village dage kilometer ama makhairom changlaga leiba asukpa umangi mapan waida thamkhre makha tana hayeng kaini haina singnaba sa makhal aduna chatlamba yaba lambi sing adu yenglaga camera trap ani ama asukpa umang manungda changsilaga thamlugane asukpa umang adu chawrakna pung mangarom khongna changlaga leibane asukpa umangda kilometer 8-9 changsilaga hairiba camera trap sing adu thamlugadabani haire camera trap sing adu install tawba changba matamda forest department ki official singna khuladu da lairiba khunja singi mateng lauke karigumba kudong thiba thokadaba lairabadi haiduna madudagi ngakthoknaba khunja singi laijariba cartouche nongmai paiba sing loinaraga umangda changbane hayeng makha tana camera trap sing adu install tawraba matungda amuk official sing adu thoglakadabani haina DFO KS Hitler na makha tana phongdoklakhe nakalamromda kuilong khulgi chairman hiping na mobile gi khuthangda pokna phamda phongdoklakpada makhoi gi khulda lausuriba khunja sing amade atai lairiba pumnamak haujik kai lai haibadagi akiba phauduna lau singubagi thabak taunaba labukta chatpada amade atai thabak kaya chatpada kinaba phaure haire khunja singna karigumba kai adu thoglakpa taragadi hatlasira haina khallaga leibane adubu government ki maikaidagi kai hatpa yade haibagi wafam adu tabana hatpagi thabakti tawdanaba khunja singna su hairaga leire khulgi oina sasan loiraga lairiba yumsingi mising lairik laisu tamba amade atai hiram kayagi senthok lambi oibana san hatkhiba sida government ki maikaidagi mateng panghaningi haina su makha tana phongdorokle England euro 20 fine thihan khre haujik chathariba UEFA euro 2020 gi England amade Denmark na sanakiba semi final match ta Denmark ki goalkeeper da laser pointer sizinaduna mit thaghanduna match ki saglon honghanakhiba honakibagi maralda UEFA na England Football Association fine oina euro 20 thina ba khangan khre semi final match asigi extra time da England na phangkhiba penalty kick ama Harry Kane kauna ba sem saringai da Denmark ki goalkeeper Kasper gi maida babok singi maraktage laser pointer gi kapsin bagi mami uba phangkhe maral sigi mathakta Denmark ki anthem isai saklingai marakta ikai khumnaba utpagi mahutta tahoidaba thabak sing tawki haina UEFA na ahenba maral sing susiduna fine thibagi wafam mara selhankhe semi final match asi hogdringai gi mangoina na haunabi matungina Denmark ki anthem isai saklingai marakta England ge babok singna usit thawaidaba thawong amade ayet apan ba pikhe nakalamaromda Euro 2020 gi final ase ngasi ahing nongyai matung pung 12 minute 30 taba matamda England amadi Italy sanaragane loinana ngasi ayuk pung 5 minute 30 taba matamda Copa America 2021 ge final match ta Argentina gi player Di Mariana panjil ama chanduna Argentina na ama sinoda Brazil bu maithiba pikre aroibada tabiriba pumnamakpu thagachari